IM की केम ngaktuना thamlagade ataigisu केम hangdokhallaga ngaktuना thammo lup taraga mapan Manipur da NSCN IM ge केम Indian Army na ngak senduna thamlabanina maning tamba laibak ama hanjin hananaba honariba Manipur gi lalhou lup singisu केम sanduna ngak senduna thambiyu haiba demand tawrakloi hainingai leiti haina lup taraga mapan na pangthokpa paugi mifam ama da phongdokre NSCN IM ge Kedar singni singnaba singna tamthina hatlaga hundoklamba Jalyangrong Baudigi Lusingba Atwan Abonmai Mihat Kamari Lenana DM University campus ta lamdam sigi lup taraga mapan na pullaga pangthokhiba paugi mifam amada Amkel gi president in charge Laurembam nganbina September 19 da Tamenglong gi Apollo ground da pangthokpa security kungna leiba thoram amadagi Atwan Abonmai fakraba matung tamthina hatlaga hundoklambane Mahaki mihat asiga mari lenana semkiba JSC na satharakpa Khongjang singda lup taraga mapan na mapung phana sagot kane Athuan Abonmai bu mihathi na hatkiba NSCN IM na ni haibasi miyam na singnaba laire Democracy chatliba laibak asida achumba pamba singna wa khara nganglurabadi hekta hatpa sum henjilaklagade Manipur mihat pung oidanaba laingak na silabra haiba wahang lakle Masi oidanaba laingak na thabak paikhatlo Tamenglong district ki manung chanba Boining the NSCN IM ge chaurba kemama Indian Army singna ngak selaga lai Manipur gi damakta mama leibak nungsijaba masagi haurakpham khangba achumba ngangba miyoi khudingmak Army NSCN IM Indian government amadi Manipur government na lautunaraga hatnaba plan ama sillabra haibasi chingnadaba ngamde Insurgency natraga geng khutpu amani haina laukthoklaga leiriba NSCN IM ge achauba Kem ama Tamenglong gi mafam amada Army na ngak selaga leiri haibasi laingak na Khanglibani amadi mipum khudingmak na khangnaribane Mafam adubu ngak senduna thamba haibasi lautunabani haiba mayek senglabane NSCN IM gi kem ngak senduna thamlagade malem gi oiba lona yaraba amuk hanna ningkha tamba yai haiduna lalhauriba lamdam sigi lalhauba sing hatpa tupa tawribasi yaroi amadi makhoi gi kem sahalaga ngak senduna thamu haibasi mama oibi singna demand tawrakadawre NSCN IM bu ngak senduna thamlaga achumba ngangba Athuan Abonmai gumba miyoi kaya bu hatpa haibasi lamdam sigi miyambu temsingnabane Abonmai bu hatpada senaba sing athuba matamda puthou madu natragade khongjang kaya changsilakane mapanda lairuba lamdam sigi lalhauba singna masala yengnaba Manipur da lakpa matamda thiraga hatpadi ngamlaga security singamadi miya mamangdagi faraga pukhiba miyoi amabu hatok hankiba haibasi government ki asoibani amade intelligence ki asonbane Army singi mamangdagi faraga puraga hatkibanina mihat asi army ge custody da hatpaga chap manai miyoi bagi punsi kanba ngamdaba madi India lam oiriba Manipur gi lamkhai kanba ngamdaba army sing lamdam asida thambagi kari kanari bagai makhoi leiraga lamdam sige seng chak tang na banai makhoi na Manipur da leiraga lalon bagi thong ama chathari basi government na athuba matamda lephallo Abonmai gi mihat asi kari maral ge kanana chathagi bano haibasi hauzik phauba sengdoktriba basi karigino amade karamba lautunaba leibagi haina mahakna makha takhe Abonmai gi mihar asigumba thong ase amuk hana thokhanba yaroi madu natragadi achumba pamba lamdam sigi miyoi khudingmak amuktangda pulapna hatok piro Abonmai gi mihat ki case ase NIA da sinargani hairagasu Manipur lenga ki mamang magtadagi puraga hatkibanina miyoi sing adubu sairak pi bai basi Manipur government ki mathoni haina mahakna makha tana phongdokhe paugi mifamadu da saruk yakiba NIPCO gi president TH Manihar na haikibada Athuan Abonmai gi mihat ka mari lenana semkiba JSC na laukthokiba ngasi October 3 ge ahing nongyai dagi horaga mathang numit October 3 ge ahing nongyai phawba chathagadoriba Manipur pumbagi total shutdown asida lup taraga mapan na mapung phana sagot kane Athuan Abonmai gi mihat ta chenabani haiba miyoi ani fare hairibasi lup taraga mapan na yaningba watle Abonmai bu fabada chenaba gypsy adu kanagino amade mahakpu phabada senaba miyoi ani khunja singna phabadagi wari sanabada Abonmai kaisu taholagloi haibadagi thadokhiba miyoi khara leire adugumba miyoi sing adu fadana JSC amade miyamgi irang nemthananaba manba mawongda faroidaba miyoi phabase lup taraga mapanna pende government na amada ama haijinbagi thabak ase tokpiro Manipur government na lamdam sigi maramda makoktagina mamai fawba khanglabane adubu Abonmai mihat ki case ase NIA da sinaba haibase Manipur government ki yamna ikai ningai ne Manipur government ki intelligence ase pura fail oire haibani haike paugi mifamadu amkel nupi samas
Tami Chingmi Nongpok Lengak Apunba Nupilup Anul Nimpal Thobal Ima UMO Thanil Nipko UPF Mapi Council Kada Upako Ampha Ichal Ifam Machalay Mamadi MSU Hariba Lup Taraga Mapan na Pulaga MSU gi head office ta pangthokibani ben ama mai chakre Thobal district ki Yadipo Kaithel Imoinu ground manakta leiba workshop ama da sembal lakba Maruti ben ama khangawduna mai horakpadagi tumna chakre thogdok asi ngarang ayuk pung 8 kuntra rom taba matamda thokibani mai chakraba ben adu Senapati district ke S Bongjang village dagi Lengin lang Khongsai apokpa Sangjai Khongsai gene mahakna gari adu workshop ta sembal lakpaga loinana gari adu ge silencer pipe welding tawda mai adu horokhibani mai chakpa du ki paw hek phangbaga Manipur fire service ki team laktuna mai kanbagi thabak chathakhi adubu gari adu ge ayamba sarukti mai na tumna chakre haire CM Birena JP Nath Amit Shah tokhai na unakre mantiknar ga atopa party ki MLA amata BJP na loksil loi dawre mathang sahi ki February thada pangthokadoriba taragani thoi suba Manipur Legislative Assembly ki mikhal gi matangda Bharatiya Janata Party BJP ki makok thongba lusingba singa Manipur State Unit ki mapung oiba thaudang loriba singa punna ngahan unaduna wari sanakhra batungda ngarang Chief Minister Nongthongbam Birenna National President JP Nath Union Home Minister Amit Shah tokhai na unakre thajaba yaba mafumdagi phangba pawna hai pangthokadoriba mikhal asida mirep oiba natraga oidabagi wafam yauna mangjauna mantiknarga atopa political party gi MLA sing BJP na lauksinbagi wafam lairoi daure amot akai hundokpham oiramba mafam ama pak onthokre Imphal gi mafam kungani panda pothafam semgatnaba thorang leire Hari Kumar miyamna amot akai langthokpham oiduna matam sangna mention lamlaba mafam ama Manipur lenga ke Mahut department na pak oina semgatuna miyamda khudol tamkhre asigumba amot akai hundokpham mafam kungani pan semgatnaba khandoktuna thamle haina Mahut department ki director TH Hari Kumar na phongdokre Imphal East ki manung chanba New Chekon crossing da matam kayadagi miyamna amot akai langthokpham oiduna matam chupada motsinduna leiramlaba mafam adu Mahut department na sel ichang changhandana achamba technique sizinaraga apikpa pak ama semgatlaba matungda ngarang lu henba numit asida commissioner Mahut M Joy na sangaduna miyamda khusinnakhibani pak adu semgatpagi matangda director Mahut TH Hari Kumar na pausi asiga wari sanabada hai Imphal Smart City Mission gi makhada haujik sagaliba kanglagi nongpokthong asi hek loirakpaga hangdorokpa matamda New Chekon ge torban asidagi porompat taba lambi asi yamna maruoiba lambi ama oirakadoribani hairiba lambi asi mapung phana phajahanba loinana miyamna ngaihak pothabada yamna nungaiba mafam ama oihannaba department na midyeng thamduna sel ichang changhandana khongthang asi lokhalakpani thong asi saba lorakpaga lambi asi fatorokpa matamda miyamgi pukning singsinba mafam ama oina semgatpaga miyamna walking chatpa ngaihak pothapham oiba yaba mafam semgatpagi tangai fadaba lakpadagi khongthang asi horakpani